ꯑꯍꯥꯟꯕꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯅꯧꯕ ꯋꯥꯔꯤ ꯇꯥꯡꯀꯛ ꯑꯃꯃꯨꯛ꯫ ꯁꯨꯟꯗꯔ ꯀꯃꯟꯅ ꯈꯨꯠ ꯊꯥꯕꯤꯔꯛꯄ ꯑꯍꯤꯡꯕ ꯊꯋꯥꯏ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ꯫ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤꯕ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯈꯟꯅ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯊꯧꯖꯥꯜ ꯂꯩꯕꯤꯁꯨ ꯀꯞꯂꯝꯕꯗꯒꯤ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨ ꯐꯠ ꯇꯩꯊꯣꯛꯆꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯔꯝꯃꯤ꯫ ꯊꯧꯖꯥꯜ, ꯍꯦ ꯊꯧꯖꯥꯜ ꯂꯩꯕꯤ, ꯊꯧꯖꯥꯜ, ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯀꯧꯔꯛꯈꯤ꯫ ꯊꯧꯖꯥꯜꯁꯨ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯆꯔꯨꯏ꯫ ꯑꯗꯨꯕꯨ ꯌꯦꯡꯂꯨꯕꯗ ꯅꯣꯡꯂꯛ ꯑꯗꯨꯗ ꯍꯦꯝꯕ ꯁꯨꯃꯥꯡꯗ ꯃꯈꯣꯡ ꯍꯥꯏꯔꯤ ꯃꯈꯣꯏ ꯑꯅꯤꯒ ꯂꯣꯏꯅꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯊꯧꯖꯥꯜꯒꯤ ꯊꯃꯣꯏꯗ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯀꯤꯕ ꯐꯥꯎꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯊꯧꯖꯥꯜ ꯑꯗꯨꯛꯅ ꯐꯠꯇꯕ ꯊꯕꯛꯇꯤ ꯇꯧꯔꯛꯀꯅꯤ ꯈꯜꯂꯨꯕ ꯂꯩꯇꯅ ꯊꯧꯖꯥꯜꯅ ꯃꯌꯥꯝ ꯀꯔꯤ? ꯍꯦꯝꯕꯅ ꯍꯥꯏ ꯑꯩꯈꯣꯏꯅ ꯂꯦꯞꯂꯤꯕꯁꯦ ꯅꯣꯡ ꯃꯔꯛꯇꯅꯤ, ꯎꯕꯤꯗ꯭ꯔꯕꯣ? ꯌꯥꯝ ꯍꯥꯎꯇꯅ ꯍꯥꯏꯔꯛꯈꯤ꯫ ꯊꯧꯖꯥꯜꯅ ꯌꯥꯅꯤꯌꯦ, ꯃꯉꯣꯟꯗ ꯀꯥꯈꯠꯄꯤꯔꯛꯑꯣ꯫ ꯍꯦꯝꯕꯅ ꯑꯗꯨꯅꯤꯗꯅ ꯍꯦ ꯅꯈꯣꯏ ꯑꯅꯤꯁꯨ ꯐꯠ ꯀꯠꯈꯠꯔꯛꯄ ꯌꯥꯗ꯭ꯔꯣ? ꯊꯧꯖꯥꯜꯅ ꯑꯩ ꯐꯤꯗꯥ ꯂꯧꯊꯣꯛꯆꯔꯨꯈꯤꯒꯦ꯫ ꯍꯦꯝꯕꯅ ꯌꯥꯔꯦ, ꯅꯈꯨꯠ ꯌꯥꯗꯕꯗꯨꯒ ꯋꯥꯅꯕꯅꯤ, ꯂꯧꯊꯣꯛꯎꯔꯅꯨ꯫ ꯑꯗꯨꯕꯨ ꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯋꯥ ꯑꯃꯗꯤ ꯈꯟꯅꯁꯤꯗ꯫ ꯊꯧꯖꯥꯜꯅ ꯀꯔꯝꯕ ꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯋꯥ? ꯏꯉꯛ ꯉꯛꯅ ꯍꯪꯖꯔꯝꯃꯤ꯫ ꯍꯦꯝꯕꯅ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ, ꯅꯪꯒꯤꯁꯨ ꯐꯅꯕ ꯑꯩꯒꯤꯁꯨ ꯄꯥꯝꯖꯕ ꯅꯪ ꯑꯩ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤꯗ꯫ ꯍꯦꯝꯕꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯧꯖꯥꯜ ꯃꯄꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯕꯒꯤ ꯃꯩꯔꯤꯅ ꯃꯩ ꯋꯥꯏꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯥꯎꯕ ꯑꯗꯨꯗꯤ ꯎꯠꯊꯣꯛꯂꯝꯗꯦ꯫ ꯃꯅꯤꯅ ꯑꯆꯨꯝꯕꯅꯤ ꯊꯧꯖꯥꯜ, ꯑꯩꯈꯣꯏ ꯃꯔꯨꯞ ꯍꯦꯝꯕꯁꯦ ꯅꯍꯥꯛꯄꯨꯗꯤ ꯈꯟꯖꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯔꯣꯅꯥꯜꯅ ꯑꯩꯈꯣꯏ ꯃꯔꯨꯞꯇ ꯂꯩꯕꯗꯤ ꯅꯔꯥꯏꯕꯛꯇꯣ ꯊꯝꯕꯥꯜ ꯁꯥꯠꯄꯅꯤ ꯀꯩꯅꯣ? ꯑꯩꯒꯤꯁꯤꯕꯨ ꯂꯥꯜꯂꯕꯔꯅꯦ? ꯀꯔꯦꯝꯅꯅ ꯅꯣꯛꯂꯝꯃꯤ꯫ ꯊꯧꯖꯥꯜꯅ ꯍꯣꯏ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯒꯤꯁꯦ ꯃꯐꯝ ꯃꯇꯝ ꯈꯖꯤꯛꯇꯪ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯍꯣꯏ, ꯑꯩ ꯀꯅꯥꯁꯨ ꯂꯩꯇꯦ, ꯑꯗꯨꯕꯨ ꯏꯁꯥꯃꯛꯁꯨ ꯁꯣꯏꯅꯥꯏꯕꯤꯅꯤ꯫ ꯑꯗꯨꯃꯛ ꯑꯣꯏꯅꯁꯨ ꯑꯩꯒꯤꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯒꯦ ꯈꯟꯈ꯭ꯔꯕ ꯄꯨꯟꯁꯤꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ, ꯌꯨꯝꯁꯤꯗꯁꯨ ꯏꯇꯣꯝꯇ ꯂꯩꯕꯅꯤꯅ ꯑꯎꯕ ꯈꯔꯅ ꯑꯩꯕꯨ ꯂꯥꯟꯅ ꯎꯕꯤꯈꯤꯅꯤ꯫ ꯍꯦꯝꯕꯅ ꯍꯥꯏꯐꯦꯠ ꯏꯀꯥꯏꯒꯦ ꯇꯧꯏꯅ ꯊꯧꯖꯥꯜ ꯂꯩꯕꯤ, ꯅꯪꯗꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯔꯝꯃꯤꯅ ꯑꯩꯅ ꯄꯥꯝꯖꯕꯗꯨꯁꯨ ꯆꯞ ꯆꯥꯅ ꯍꯦꯛ ꯊꯣꯛꯂꯦꯅ꯫ ꯑꯩꯒꯤ ꯑꯣꯏꯕꯗ ꯅꯪ ꯆꯣꯞꯇ꯭ꯔꯦ, ꯁꯣꯏꯅꯥꯏꯕꯤ ꯑꯣꯏꯒꯦꯔꯥ ꯃꯤꯇꯥꯡꯕꯤ ꯑꯣꯏꯒꯦꯔꯥ ꯅꯪꯗꯤ ꯑꯩꯒꯤꯅꯤ꯫ ꯊꯧꯖꯥꯜꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯕꯅꯤ꯫ ꯃꯅꯤꯅ ꯏꯇꯥꯎ, ꯊꯧꯖꯥꯜꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯈꯨꯟ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯎꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯕꯨꯁꯨ ꯈꯨꯟ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯔꯛꯄ ꯌꯥꯏ꯫
ꯔꯣꯅꯥꯜꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤꯗ ꯍꯟꯅꯕ ꯇꯧꯔꯁꯤ ꯅꯣꯡꯃ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯣ ꯍꯦꯝꯕꯅ ꯏꯁ ꯅꯣꯏ ꯑꯅꯤ ꯅꯤꯁꯥ ꯍꯜꯂꯛꯂꯕ꯭ꯔꯥ ꯈꯨꯟ ꯑꯁꯤꯗ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯅꯣꯏ ꯑꯅꯤ ꯄꯩꯁꯥ ꯀꯌꯥ ꯄꯥꯝꯃꯤ ꯍꯥꯏꯌꯨ ꯅꯣꯏꯅꯤ ꯄꯩꯁꯥ ꯀꯌꯥ ꯄꯥꯝꯒꯦ ꯅꯣꯏ ꯑꯅꯤꯃꯛ ꯂꯩꯕ ꯉꯝꯕ ꯃꯤꯅꯤ ꯑꯩꯁꯦ ꯅꯣꯏ ꯑꯩꯕు ꯀꯥꯎꯔꯕ꯭ꯔꯥ ꯅꯣꯏ ꯑꯅꯤꯕꯨ ꯂꯩꯕ ꯉꯝꯕ ꯃꯤꯅꯤ ꯍꯥꯏꯕꯁꯦ ꯅꯣꯏ ꯀꯥꯎꯔꯕ꯭ꯔꯕ ꯍꯦꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯥꯎꯔꯝꯃꯦ ꯊꯧꯖꯥꯜꯗꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯪꯉꯛꯉꯛꯅ ꯌꯦꯡꯂꯗꯨꯅ ꯂꯩꯔꯝꯃꯤ ꯔꯣꯅꯥꯜꯅ ꯍꯦꯝꯕ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯑꯗꯣ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯨ ꯅꯪ ꯄꯩꯁꯥ ꯄꯥꯏꯔ ꯀꯩꯗꯧꯔꯒꯦ ꯆꯪꯁꯤꯟꯗꯨꯅ ꯍꯦꯝꯕꯒꯤ ꯊꯕꯥꯛꯇ ꯏꯜꯂꯝꯃꯤ ꯃꯅꯤꯅ ꯑꯁ ꯏꯇꯥꯎ ꯅꯪꯁꯨ ꯑꯝꯇ ꯐꯥꯊꯈꯣꯁꯦ ꯀꯔꯤꯅꯣ ꯐꯤꯡꯒꯠꯈꯤꯅꯣ ꯀꯩꯗꯧꯔꯒꯦ ꯍꯦꯝꯕ ꯅꯪꯁꯨ ꯋꯥꯍꯩꯗꯣ ꯈꯔ ꯐꯥꯊꯔꯒ ꯉꯥꯡꯂꯗꯤ ꯐꯒꯗꯕꯅꯤ ꯍꯦꯝꯕꯅ ꯔꯣꯅꯥꯜꯗ ꯃꯤꯠ ꯈꯥꯅ ꯌꯦꯡꯂꯗꯨꯅ ꯍꯦꯝꯕꯅ ꯑꯣ ꯅꯪꯃꯛꯅ ꯑꯩꯒꯤ ꯊꯕꯥꯛ ꯄꯥꯏꯗꯨꯅ ꯏꯜꯂꯕ ꯀꯩꯁꯨ ꯂꯩꯇꯕ ꯅꯪꯃꯛꯅ ꯔꯣꯅꯥꯜꯅ ꯑꯣꯏ ꯅꯪ ꯍꯥꯠꯂꯒꯦꯗ ꯅꯪ ꯃꯅꯤꯅ ꯈꯥꯝꯂꯝꯃꯤ ꯔꯣꯅꯥꯜꯕꯨ ꯃꯅꯤꯅ ꯑꯁ ꯅꯣꯏꯁꯤꯗꯤ ꯇꯜꯂꯦꯍꯦ ꯆꯠꯁꯤꯜꯂꯛꯑꯣꯁꯦ ꯌꯥꯔꯦ ꯃꯥꯟꯅꯔꯨꯔꯅꯨ ꯀꯩꯗꯧꯔꯒꯦ ꯑꯁꯨꯝꯅ ꯃꯅꯤꯅ ꯔꯣꯅꯥꯜꯕꯨ ꯈꯥꯝꯂꯤꯉꯩꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯍꯦꯝꯕꯅ ꯃꯈꯨꯠꯇ ꯁꯤꯡꯒꯥꯏꯕꯛ ꯑꯃ ꯄꯥꯏꯔꯗꯨꯅ ꯔꯣꯅꯥꯜꯒꯤ ꯂꯨꯈꯝꯂꯣꯝꯗꯒꯤ ꯁꯥꯐꯨ ꯀꯟꯅ ꯌꯩꯊꯔꯛꯄꯗ ꯔꯣꯅꯥꯜꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯃꯤꯟꯅ ꯇꯥꯈ꯭ꯔꯦ ꯃꯅꯤꯅ ꯔꯣꯅꯥꯜ ꯁꯦ ꯇꯥꯕ꯭ꯔꯣ ꯍꯧꯒꯠꯂꯣꯁꯦ ꯔꯣꯅꯥꯜ ꯀꯣꯟꯈꯠꯇꯨꯅ ꯀꯞꯂꯝꯃꯤ ꯔꯣꯅꯥꯜꯒꯤ ꯀꯣꯛꯇꯒꯤ ꯆꯦꯟꯊꯔꯛꯄ ꯏꯈꯦꯡꯅ ꯃꯅꯤꯒꯤ ꯈꯨꯠꯁꯥꯁꯤꯡ ꯄꯨꯂꯞ ꯂꯨꯞꯇꯨꯅ ꯂꯩꯃꯥꯏꯗꯨꯗ ꯇꯞꯅ ꯇꯥꯔꯛꯈꯤ ꯊꯧꯖꯥꯜꯁꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯔꯣꯅꯥꯜꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤꯕꯅ ꯀꯔꯤꯁꯨ ꯂꯦꯡꯈꯤꯗ꯭ꯔꯦ ꯊꯧꯖꯥꯜꯅ ꯀꯔꯤ ꯃꯇꯧꯅꯣ ꯉꯁꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯣ ꯀꯞꯂꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯖꯩ ꯅꯣꯡꯁꯨ ꯊꯤꯂꯤ ꯆꯨꯕꯗꯨ ꯂꯦꯞꯇ꯭ꯔꯤ ꯍꯦꯝꯕꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯂꯗꯨꯅ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯗꯨꯅ ꯔꯣꯅꯥꯜꯅ ꯇꯨꯃꯤꯟꯅ ꯇꯥꯔꯤꯕꯗꯨꯗ ꯌꯦꯡꯉꯤ ꯇꯥꯂꯛ ꯑꯗꯨꯗ ꯃꯅꯤꯅ ꯊꯧꯖꯥꯜꯒꯤ ꯌꯨꯝꯗ ꯆꯦꯟꯁꯤꯟꯗꯨꯅ ꯊꯥꯡ ꯑꯃ ꯃꯈꯨꯠꯇ ꯄꯥꯏꯔꯗꯨꯅ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯍꯦꯝꯕ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯦꯝꯕꯒꯤ ꯃꯕꯨꯛꯇ ꯊꯥꯡ ꯑꯗꯨ ꯊꯨꯝꯅ ꯍꯟꯖꯤꯟ ꯊꯤꯜꯂꯝꯃꯤ ꯃꯅꯤꯅ ꯅꯪꯒꯤ ꯄꯩꯁꯥꯗꯨꯅ ꯁꯦ ꯅꯪꯕꯨ ꯉꯁꯤꯗꯤ ꯀꯟꯕꯤꯕ꯭ꯔꯥ ꯌꯦꯡꯂꯁꯦ ꯊꯥꯡ ꯑꯗꯨ ꯑꯃꯨꯛ ꯁꯠꯇꯣꯛ ꯑꯃꯨꯛ ꯊꯤꯟ ꯑꯃꯨꯛ ꯁꯠꯇꯣꯛ ꯑꯃꯨꯛ ꯊꯤꯟ ꯇꯧꯔꯝꯃꯤ ꯍꯦꯝꯕꯁꯨ ꯄꯪꯀꯨꯏ ꯀꯨꯏꯗꯦ ꯂꯩꯃꯥꯏꯗ ꯈꯞ ꯑꯅꯤ ꯑꯍꯨꯝꯂꯛ ꯆꯤꯡꯂꯝꯂꯒ ꯑꯔꯣꯏꯕ ꯌꯥꯏꯞ ꯇꯥꯟꯈ꯭ꯔꯦ ꯃꯅꯤꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯔꯝꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯏꯀꯩ ꯈꯪꯗꯅ ꯆꯦꯟꯈ꯭ರೆ ꯊꯧꯖꯥꯜꯗꯤ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯗꯨꯅ ꯂꯥꯎ ꯈꯣꯡꯅ ꯀꯞꯂꯝꯃꯤ ꯇꯧꯐꯝꯁꯨ ꯈꯪꯗ ꯃꯅꯥꯛꯇ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤ ꯑꯗꯨꯒ ꯊꯧꯖꯥꯜ ꯂꯩꯕꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯦꯝꯕꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏ ꯑꯃꯗꯤ ꯔꯣꯅꯥꯜꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯃꯈꯣꯏꯕꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯅ ꯊꯤꯕ ꯊꯣꯔꯛꯈꯤ ꯅꯣꯡꯁꯨ ꯈꯔ ꯄꯥꯊꯔꯛꯂꯦ ꯃꯀꯨꯞꯇꯤ ꯑꯗꯨꯃꯛ ꯈꯤꯛꯂꯤ ꯀꯥꯟꯇ ꯍꯦꯝꯕꯒꯤ ꯃꯅꯥꯎꯅꯨꯄꯥꯅꯤ ꯀꯥꯟꯇꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗꯒꯤ ꯊꯧꯖꯥꯜꯅ ꯃꯥꯡꯒꯣꯜꯒꯤ ꯈꯣꯡ ꯑꯃꯗ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯉꯥꯊꯔꯒ ꯂꯩꯕꯗꯨ ꯎꯔꯛꯈꯤ ꯀꯥꯟꯇꯅ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ ꯏꯆꯦ ꯊꯧꯖꯥꯜ ꯂꯩꯕꯤꯁꯤꯕꯣ ꯃꯆꯤꯟꯗ ꯁꯣꯜꯂꯝꯃꯤ ꯑꯩꯕꯨ ꯆꯪꯂꯒ ꯍꯪꯂꯨꯁꯤꯔꯅꯦ ꯂꯝꯕꯤꯅꯒ ꯅꯥꯟꯕꯅꯦ ꯀꯥꯟꯇ ꯇꯣꯔꯆ ꯑꯗꯨ ꯀꯥꯞꯂꯗꯨꯅ ꯀꯨꯟꯊꯣꯡꯗꯒꯤ ꯇꯞꯂꯤ ꯆꯪꯂꯛꯂꯤ ꯇꯣꯔꯆ ꯑꯗꯨ ꯁꯨꯃꯥꯡꯂꯣꯝꯗ ꯀꯥꯞꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯍꯦꯝꯕ ꯑꯃꯗꯤ ꯔꯣꯅꯥꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗ ꯀꯥꯟꯇ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕꯗ ꯄꯥꯎ ꯄꯤꯔꯗꯨꯅ ꯃꯌꯥꯝ ꯍꯧꯔꯒ ꯊꯧꯖꯥꯜ ꯂꯩꯕꯤꯒꯤ ꯌꯨꯝ ꯇꯝꯅ
ꯂꯥꯛꯅꯔꯝꯃꯤ ꯀꯔꯤꯅꯣꯅꯦ ꯊꯧꯖꯥꯜꯅꯕꯨ ꯃꯗꯨ ꯇꯧꯔꯝꯒꯗ꯭ꯔꯅꯦ ꯊꯥꯖꯗꯦꯗ ꯑꯃꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯊꯧꯖꯥꯜꯅꯕꯨ ꯑꯗꯨꯒꯨꯝꯕ ꯇꯧꯔꯝꯃꯣꯏꯗ ꯑꯗꯨꯕꯨ ꯈꯣꯏꯁꯥꯎꯅꯔꯕ ꯍꯦꯝꯕꯒꯤ ꯑꯃꯗꯤ ꯔꯣꯅꯥꯜꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ ꯃꯍꯥꯛꯄꯨꯁꯨ ꯍꯥꯠꯀꯗꯕꯅꯤ ꯁꯣꯏꯅꯥꯏꯕꯤ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯗꯨꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯒ ꯊꯝꯂꯒ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯂꯥꯏꯇꯤꯟ ꯈꯔ ꯂꯣꯏꯅꯔꯒ ꯈꯨꯟ ꯑꯁꯤꯗ ꯁꯤꯡꯅꯕ ꯌꯥꯕ꯭ꯔꯣ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯍꯟꯒꯗꯕꯅꯤ ꯃꯌꯥꯝꯁꯨ ꯃꯌꯥꯝꯒꯤꯗ ꯊꯣꯛꯄ ꯅꯠꯇꯦ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯕꯨ ꯐꯠꯇꯦ ꯍꯥꯏꯅꯁꯨ ꯈꯟꯕꯤꯒꯅꯨ ꯈꯨꯟ ꯑꯁꯦ ꯄꯨꯝꯆꯥꯏ ꯆꯥꯏꯔꯛꯀꯅꯤ ꯂꯝꯕꯤꯗ ꯑꯁꯨꯝꯅ ꯃꯌꯥꯝ ꯈꯣꯟꯖꯦꯜ ꯍꯧꯅ ꯉꯥꯡ ꯑꯗꯨꯅꯦ ꯆꯨꯝꯅꯒ ꯍꯥꯠꯂꯣꯏꯁꯦ ꯂꯥꯛꯅꯕ ꯌꯥꯕ ꯂꯥꯛꯅꯔꯒ ꯍꯥꯠꯀꯗꯕꯅꯤ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯇꯔꯥꯏꯅ ꯈꯟꯕ ꯌꯥꯕ꯭ꯔꯣ ꯈꯨꯡꯒꯪ ꯑꯗꯨꯗ ꯈꯔ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯑꯣꯏꯔꯨꯕꯅ ꯃꯌꯥꯝꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯕꯗ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯧꯖꯥꯜ ꯂꯩꯕꯤꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ ꯑꯣꯟꯊꯣꯛꯄꯒꯤ ꯂꯥꯏꯕꯛ ꯍꯥꯏꯕꯗꯨꯅꯤ ꯊꯧꯖꯥꯜ ꯂꯩꯕꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯖꯧ ꯂꯥꯎꯅ ꯑꯣꯝꯁꯤꯟꯗꯨꯅ ꯊꯧꯖꯥꯜ ꯂꯩꯕꯤꯒꯤ ꯋꯥ ꯍꯥꯏꯕꯒꯤ ꯇꯥꯟꯖꯥꯁꯨ ꯈꯪꯖꯗ ꯇꯧꯐꯝ ꯈꯪꯗꯅ ꯊꯋꯥꯏ ꯋꯥꯅ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯈꯟꯗ ꯂꯩꯖꯔꯝꯕ ꯊꯧꯖꯥꯜ ꯂꯩꯕꯤꯕꯨ ꯃꯈꯣꯏ ꯈꯔꯅ ꯃꯁꯝ ꯄꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯁꯣꯔꯣ ꯆꯤꯡꯊꯣꯛꯂꯛꯈꯤ ꯀꯞꯆꯩ ꯂꯥꯎꯖꯩ ꯑꯗꯨꯕꯨ ꯀꯨꯏꯍꯧꯗꯦ ꯊꯧꯖꯥꯜ ꯂꯩꯕꯤ ꯃꯍꯥꯛꯀꯤꯁꯨ ꯑꯔꯣꯏꯕ ꯅꯨꯡꯁꯥ ꯁꯣꯔꯍꯟꯈꯤ ꯊꯧꯖꯥꯜ ꯂꯩꯕꯤꯅ ꯏꯍꯤꯡ ꯇꯥꯗꯨꯅ ꯂꯩꯃꯥꯏꯗ ꯐꯤꯕꯝ ꯀꯥꯏꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯀꯅꯥꯅꯁꯨ ꯆꯪꯁꯤꯟꯗꯨꯅ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯎꯠꯂꯕꯗꯤ ꯉꯝꯂꯝꯗꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯖꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯒ ꯑꯣꯏꯕꯅ ꯅꯣꯡꯁꯨ ꯇꯞꯅ ꯆꯨꯔꯝꯕꯗꯒꯤ ꯀꯟꯁꯤꯜꯂꯛꯈꯤ ꯅꯣꯡꯅꯒ ꯀꯟꯁꯤꯜꯂꯛꯄꯒ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝ ꯑꯗꯣ ꯃꯊꯪ ꯆꯠꯅꯈꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯊꯧꯖꯥꯜ ꯂꯩꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯇꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯝꯂꯝꯂꯒ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯠꯅꯈ꯭ꯔꯦ ꯑꯣꯟꯊꯣꯛꯄ ꯃꯇꯧ ꯍꯥꯏꯕꯗꯨꯅꯤ ꯅꯣꯡꯁꯨ ꯈꯥꯛ ꯂꯥꯎꯕ ꯇꯧꯔꯗꯨꯅ ꯀꯜꯂꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀ ꯂꯣꯏꯅꯅ ꯈꯨꯟ ꯑꯁꯤꯕꯨ ꯃꯥꯡꯍꯜꯂꯒꯦ ꯇꯥꯛꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯀꯤꯕ ꯐꯪꯗꯅ ꯁꯥꯐꯨ ꯀꯌꯥ ꯇꯧꯔꯛꯈꯤ ꯅꯨꯃꯤꯠ ꯑꯗꯣ ꯈꯨꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯕ ꯑꯀꯤꯕ ꯄꯣꯛꯂꯝꯃꯤ ꯑꯍꯤꯡ ꯑꯗꯣ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡ ꯈꯥꯛ ꯂꯥꯎꯕ ꯇꯧꯗꯨꯅ ꯖꯝ ꯂꯦꯞꯇꯅ ꯇꯥꯔꯝꯃꯤ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯅꯨꯃꯤꯠꯇꯨꯗ ꯆꯨꯈꯤꯕ ꯅꯣꯡ ꯑꯗꯨ ꯂꯦꯞꯇꯅ ꯑꯁꯨꯝ ꯆꯨꯕꯅ ꯀꯅꯥꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯅꯔꯝꯗꯦ ꯇꯧꯒꯗꯕ ꯁꯨꯒꯗꯕ ꯊꯕꯛ ꯏꯟꯈꯥꯡ ꯄꯨꯝꯅꯃꯛ ꯂꯦꯞꯇꯨꯅ ꯈꯨꯟ ꯑꯗꯣ ꯑꯋꯥꯕ ꯅꯪꯂꯔꯦ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃꯗꯤ ꯅꯣꯡ ꯑꯗꯣ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯆꯨꯔꯝꯃꯤ ꯈꯨꯟ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕꯁꯨ ꯅꯣꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯗꯒꯤ ꯀꯅꯥ ꯑꯃꯠꯇ ꯊꯣꯛꯅꯗꯅ ꯊꯧꯖꯥꯜ ꯂꯩꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯅꯤꯡꯁꯤꯡꯂꯨꯕ ꯉꯝꯅꯗ꯭ꯔꯦ ꯅꯣꯡ ꯍꯦꯛ ꯂꯦꯞꯈꯤꯕꯒ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯏꯟꯈꯥꯡꯁꯨ ꯅꯣꯝꯕ ꯍꯧꯔꯝꯃꯤ ꯊꯧꯖꯥꯜ ꯂꯩꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯑꯁꯨꯝ ꯀꯨꯏꯁꯤꯟꯈꯤꯕꯅ ꯄꯠꯊ ꯄꯨꯝꯊꯕ ꯍꯧꯔꯛꯄꯗꯒꯤ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛꯁꯤꯡꯅ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯆꯥꯕ ꯍꯧꯔꯛꯈꯤ ꯃꯆꯦꯠ ꯁꯦꯠꯈꯤꯕꯅ ꯍꯛꯆꯥꯡ ꯑꯗꯣ ꯌꯦꯡꯍꯩꯗꯕ ꯃꯑꯣꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯑꯦ ꯃꯤ ꯆꯤꯛꯂꯕ ꯑꯍꯤꯡꯗ ꯊꯧꯖꯥꯜ ꯂꯩꯕꯤꯒꯤ ꯊꯋꯥꯏꯅ ꯃꯍꯥꯛꯀꯤ ꯐꯤꯕꯝ ꯀꯥꯏꯔꯕ ꯌꯦꯡꯍꯩꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯀꯞꯂꯝꯃꯤ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯑꯩꯕꯨ ꯂꯥꯞꯅ ꯏꯟꯊꯣꯛꯄꯤꯔꯤꯕ ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯅꯈꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯀꯅꯥꯅ ꯃꯨꯟꯕꯤꯈ꯭ꯔꯕꯒꯦ ꯀꯗꯥꯏꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯤꯈ꯭ꯔꯕꯒꯦ ꯑꯩꯒꯤ ꯍꯛꯆꯥꯡꯕꯨ ꯑꯁꯨꯝꯅ ꯊꯝꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯌꯥꯝ ꯐꯠꯇꯦ ꯅꯈꯣꯏ ꯌꯥꯝ ꯐꯠꯇꯦ ꯊꯧꯖꯥꯜ ꯂꯩꯕꯤꯒꯤ ꯊꯋꯥꯏ ꯑꯗꯣ ꯁꯛꯐꯝ ꯈꯪꯑꯣꯟ ꯑꯣꯟꯗꯨꯅ
ngasi haiba numit asidagi nakhoibusu aina chetuna machet chaba horlage nakhoi amata aina lemna thararoi nakhoi kanana aibu thingba ngambage yengo asomna numit asidagi thauja lebigi thawai ado tamthiraba kiningai oiraba sakpham ama onkre noma numidang wairam ama kanta lublomdagi lekhom lenang itai taina mareng banda yopak ama thangkatladuna mayum mai kai panglakle numitchu tasilakhibana uchek waya kayasu magi makonda changnaramda punglang naramlaga tumin leina khiba matam oirakle numit mahakna changkhrabada kayam kuinadi nganduna leiruni asum tana tamna mamsilaki mamangda akiba wari amukta takhidabana kantasu wakhalda karisu khandana asumak lakle mahakna asum lakpana thauja leibigi mallaba yum madugi maya yauksilakpada lambida leiramba nungamada khudi tijanduna kanta leimaida uptuna tarame kantana ayo namai matki nung oino ek dawraduna dahaw ka yaroi dori amta makhong ado paiduna yenglubada I khara tholame adubu kanta yamna thina sokpasu oidabana makhongdu segli amu lakpa hoi asomna mahakna khongthang mari manga thang bhorapa adwaida ikang khangudana nupi amagi khonjelda o kanta asomna korlame khonjel adu tabada kantasu thanglamba khongthang ado chap leplaga maninglomda kana lakpano haina yengtholupada puma mambasu oitribana lambi aduda kana sulapuramdi kantana karino ne hojikta nupi amagi khonjelda aibu korakliba atubu aigi wakhalna oiridrane kantasu ngaya khallaba matu mahakki wakhalna oiramlani khanna amuk chatpa howe mahakna chatpa hek haubaga kanagumbi nupi amana amuk sukorai kanta handakti kanta khonjelado kadomdagino haina tumina taduna yengbada khonjelado thauja leibigi yumlomdagine haiba khanglali mamai adu thauja leibigi yumlomda leishinluna yenglame mamli tawriba marak aduda thauja leibigi sumangdagi nupi amana makhut khatladuna kantabu kausilaki amukta changpirak soida kanta karino ne mamsilakpa kansida kanabu oirijano kantana o kanano kari haibano mafamduda kaidoribano ngaya kannaraga amuk khumlai o karigumba amata yengbi khoba kitang thuna changbirao yelihe thabak surubagi wabane kanta ola elai kanta su kunthong adu kansinduna nupi adugi manak tamna changsilai khara changsilakpaga amuk yenglubadadi nupi ado amuk leiba uramde kantana kadaida amuk leikhre thengna thengsilakpasida wakhal tawna sum saksilakpana thauja leibigi sumang yausilakpada khangudana pumnam ama namlake manamsidi kantana o kanano khara thubiro manamsina suloire tawrisi kanasu karisu kamlakte tanja aduda makhoina thauja leibibu hatkibado ningsilakki namlak leiba manam adusu mahakki hakchangna pathapum tharakpagi oigani haiba khanglale tanja aduda kantaki masada horiba tu hausing ado chap yunglakki kantana asuk namthiraba manam maraksida ai kausilakliba misibu mathong kaya saramoida nawa laude ai chale kantana chalage haina hek leithorokpada mahaki mamamaktada masak yamna thirabi hek yengbada kiningai oirabi nupi amagi sakphamda mahakpu munna yengladuna leiramba thengnare kanta nupi adu urubda masa pumba ipa phajinbagum
ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯤꯕ ꯃꯤꯠꯐꯝ ꯑꯗꯨꯗꯒꯤ ꯍꯣꯡꯕꯁꯨ ꯉꯝꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛꯁꯨ ꯊꯧꯖꯥꯜꯂꯤꯕꯤ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯈꯤ꯫ ꯑꯃꯨꯛꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯐꯝ ꯑꯃ ꯑꯣꯏꯅ ꯎꯈꯤ꯫ ꯅꯨꯄꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯍꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯊꯥꯡꯂꯛꯄ ꯈꯣꯡꯊꯥꯡ ꯑꯗꯨꯒ ꯃꯥꯟꯅꯅ ꯀꯥꯟꯇꯁꯨ ꯃꯅꯤꯡꯂꯣꯝꯗ ꯇꯞꯅ ꯇꯞꯅ ꯍꯜꯂꯛꯈꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯀꯥꯟꯇ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯥꯏꯀꯩ ꯈꯟꯗꯨꯅ ꯆꯦꯟꯈꯤ꯫ ꯃꯇꯝ ꯃꯍꯥꯛꯇꯤ ꯂꯦꯞꯇꯨꯅ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯗꯕꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯝ ꯃꯅꯝ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯈꯤ꯫ ꯀꯥꯟꯇꯁꯨ ꯆꯦꯜꯂꯛꯂꯤꯕ ꯑꯗꯣ ꯀꯗꯣꯝꯗꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏꯇꯕꯨ ꯍꯤꯡꯂꯕꯗꯤ ꯈꯟꯅ ꯎꯔꯛ ꯋꯥꯔꯛꯇ ꯐꯥꯎꯔ ꯆꯦꯜꯂꯛꯈꯤ꯫ ꯂꯝꯁꯥꯡ ꯆꯦꯜꯂꯛꯄꯒꯤ ꯋꯥꯔꯗꯨꯅ ꯁꯣꯔ ꯃꯄꯤ ꯁꯣꯍꯜꯂꯤ꯫ ꯃꯈꯨꯠꯇꯒꯤ ꯌꯣꯄꯥꯛ ꯑꯗꯨꯁꯨ ꯊꯥꯗꯣꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯆꯦꯜꯂꯛꯄꯅ ꯃꯁꯥ ꯑꯗꯨ ꯆꯣꯛꯊꯔꯗꯨꯅ ꯎꯈꯣꯡ ꯑꯃꯗ ꯉꯥꯊꯔꯗꯨꯅ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯖꯩ꯫ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯛꯂꯤꯕ ꯁꯛꯐꯝ ꯑꯗꯨꯕꯨ? ꯀꯔꯤ ꯃꯇꯧꯅꯣ ꯑꯩꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯑꯁꯤꯕꯨ? ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯥ? ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯅꯨꯄꯤ ꯑꯃꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯈꯥꯛꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯀꯥꯟꯇ ꯈꯜꯂꯝꯃꯤ ꯃꯍꯥꯛꯅ ꯎꯈꯤꯕ ꯁꯨꯔꯨꯞ ꯊꯤꯔꯕꯤ ꯅꯨꯄꯤ ꯑꯗꯣ ꯅꯛꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯛ ꯂꯣꯠꯄꯅ ꯐꯔꯅꯤ ꯈꯟꯗꯨꯅ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯩꯁꯤꯟꯗꯨꯅ ꯂꯨꯝꯂꯒ ꯅꯨꯄꯤ ꯑꯗꯣ ꯀꯗꯣꯝꯗ ꯂꯥꯛꯂꯤꯒꯦ ꯍꯥꯏꯅ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯇꯨꯃꯤꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯁꯥꯐꯨ ꯀꯟꯅ ꯍꯨꯝꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯇꯨꯡꯗꯒꯤ ꯀꯥꯟꯇꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯅꯥꯁꯣꯟ ꯄꯤꯛꯅ ꯀꯥꯟꯇ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯀꯥꯟꯇ ꯑꯁꯨꯃꯥꯏꯅ ꯍꯥꯏꯗꯨꯅ ꯀꯥꯟꯇꯒꯤ ꯉꯛꯁꯝꯗ ꯇꯥꯞ ꯄꯥꯏꯁꯤꯜꯂꯛꯈꯤ꯫ ꯀꯥꯟꯇ ꯂꯥꯎꯕꯁꯨ ꯉꯝꯖꯗ ꯃꯉꯛꯇ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨꯗ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯁꯨꯔꯨꯞ ꯊꯤꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯥꯟꯇꯕꯨ ꯃꯉꯛ ꯄꯥꯏꯔꯒ ꯊꯥꯡꯒꯠꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯀꯥꯟꯇ ꯅꯥꯟꯊꯣꯛꯄꯁꯨ ꯉꯝꯗ ꯃꯈꯣꯡ ꯑꯗꯤ ꯐꯤꯗꯤꯡ ꯉꯥꯏꯍꯥꯛ ꯀꯥꯎꯔꯝꯂꯒ ꯃꯌꯥꯗꯒꯤ ꯏ ꯑꯣꯔꯣ ꯆꯦꯟꯊꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯝ ꯇꯧꯔꯛꯄ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯇꯦ ꯑꯄꯦꯟ ꯄꯦꯟꯗꯗꯣ ꯀꯃꯦꯟꯗ ꯏꯕꯤꯔꯝꯃꯨ꯫